गुड जी मैम मैम कोई पुला जे मैम एक बिरयानी मैम येरुम बिरयानी मैम सिले बदो मैम सी होममेड नेबा अदो युम द होबने काकान तो होबने दो मैम इना येरुम थोंग मही सिले ओदगी येरुम ले तिलो ले मोरक ले ओदे न्यूजी स्टाफ सिले दो बिरयानी जे मैम बासमती राइस तो होने दो मैम सिले मैम उला केन को मैम तो फर ता याम हाउदे माले तो मरुजिया नुसी दासिन के थागा संगफम तो तौने तो अरे मैम केन थोंगदो सिगे तो मतिम सा मतिम हापके हाबदि सियाम थोंग लाय लेमे हाबदि येरुम थोंग हाबदि अदुम चप माने दा चाक फुटबे जुम हाउके लोरे तो हाउ तो इनरसे तो मैम खोनि की वीडियो छिबो हानबा यिंग बिबो निंग छिबदना लाइक शेयर सब्सक्राइब तो बिरमो अमसु मैम बेल लाइकन जेमिरमो मैम जाबाव से तो से सिमहि जे ए हिदंग ताइसिल खरेदो अब ओके तो मैम साव हो गए ये हवा Tempo. Sobe. A ver. 그러면 이제 그러면 이제 안 보면 좀 담린 해봐. 너무 오카인 좀 넣어 맘시다 메뉴 쟁이자 다지니가 정원 펌버가 싹시게 되고도 어때 얌 통고 얌 나이 마사도 상 비리아니 마사. 매매 모습을 사야 말고 무도 뭐야 좀 작은 맘 심하고 좀 맘 싹한 그는 시 구하고 이로에 막
근데 ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯍꯥꯟꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯁꯤ ꯈꯔ ꯋꯥꯠꯂꯦꯕ ꯍꯥꯏꯕꯗꯤ ꯃꯍꯤ ꯀꯩꯀꯩꯁꯦ ꯑꯗꯣ ꯃꯊꯪ ꯐꯖꯅ ꯇꯧꯒꯦ ꯐꯥꯔꯁ ꯇꯥꯏꯝ ꯇꯧꯕꯅꯦ ꯑꯗꯣ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯃꯍꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯁꯦ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯦꯕ ꯍꯥꯏꯕꯗꯤ ꯆꯥꯕꯁꯦ ꯃꯩꯁꯦ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯁꯦ ꯊꯦꯡꯉꯦꯕ ꯊꯦꯡꯀꯥꯟꯗ ꯂꯥꯛꯑꯦ ꯃꯩꯁꯦ ꯄꯨꯡ 8 ꯇꯥꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯍꯧꯕꯗ ꯑꯗꯨꯝ ꯃꯨꯠꯊꯣꯛ ꯍꯥꯏꯕꯗꯤ ꯆꯥꯕ ꯂꯣꯏꯔꯝꯗꯥꯏ ꯃꯨꯠꯈ꯭ꯔꯦꯕ ꯌꯦꯔꯨꯝ 2 ꯈꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯑꯗꯣ ꯃꯩꯁꯦ ꯑꯩꯈꯣꯏꯁꯦ ꯁꯦꯝꯕꯅꯦꯕ ꯆꯥ ꯊꯣꯡꯕ ꯌꯥꯗꯕ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯃꯩ ꯊꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯗꯕꯩ ꯁꯦꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯕꯤꯔꯌꯥꯅꯤ ꯐꯖꯅ ꯇꯧꯔꯒꯦꯕ ꯅꯣꯡꯃꯗꯤ ꯇꯧꯔꯛꯑꯒꯦꯕ ꯑꯗꯣ ꯑꯗꯨꯗ ꯇꯧꯔꯛꯄꯗ ꯐꯖꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯃꯄꯨꯡꯁꯨ ꯐꯥꯗ꯭ꯔꯦꯕ ꯂꯣꯏꯁꯟꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯇꯧꯔꯛꯄꯗ ꯃꯌꯥꯝ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯅꯤꯡꯁꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟ ꯂꯩꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ